online Manipur YouTube channel na subing biri ba mayam PUMNAMAK pu amuka na taram noksari ahan bade yamna maru iba update ama thamjage hwjik phangba pauni Kuki Lalhouba Ahum Sire aduga nipan amana asok apan nangle Kadangbanda source ase social media express amasung elite TV da update tawrokpani aduga makataba update phangjetri makataba update phangbaga ai update tawjrake adu update amana Bishnupur Districtki Mafam PUMNAMAK AKANBA LANFAMSING OIRAKLE khunngak Meitei khunja ama amasung lamhenba Kuki militant ani Sokle naran saina phubala thamna pokpegi maning thangba mafamsing da natana thanga lawai yosilakle boya yang bidasu bom ani kapsilakre pawasi huyalan pawdagi lakhochabani Bishnupur District ke tongan singki taina mafamsing da Kuki zolam henba militant sing na tamna Meitei kulsing tamna amasung labukta thabak suba lomui phawada nomaina kapsilakpa amasung bom kaya kapsilaktuna pokai halakpagi tawdoksing numit humni chupna leptana thoroklaba matungda ngasi numit marini salakpada su ngarang phawada attack satharakiba mafamsing asidagi ngasina amuk pakthok chawthoroktura thangalawai amasung bora yang bi yausilakre ngasi su district asigi manung chanba naran saina phubala maning amasung thamna pokpida singphai singdagi Kuki militant sing na ayuk pung mapal lom tarakpadagi hauradun nongmai kapsilaki landarakpa asidagi khulngakpu khunjasing amdi state force ki maikaidagi su handuna nongmai kapnaki mafam aduda nakal ani makna nongmai khaktana tana bom phawba sinaki nakal ani na khut thoknarakpagi makha tarakpada phubala maningi reserve forest ki area da Kuki militant sing na medium bupung taragani thoirom tarakpada etechak tarakpadagi khulngakpa sing na handuna kapki nakal ani na bom yauna khut thoknakiba aduda khulngakpa yawba miyoi ama nongmai maruna panduna soki thaudok asina soklaba miyoi adugi maming thangjam raju sahini fu apokpa th sugindro kawi mahaki yet thangba phaiganda nongmai maru ama panbadagi khudakto Bishnupur District Hospital da pukhatuna laikannari mahak mafam aduda treatment piraba matungda thoidokna khudung thiningai oidabadagi discharge tawki aduga atopa update amana Churachandpurgi news secretariat manungda leiringai da Kuki singna sambal wangmada koisilaktuna nongmai kapsilakhi Manipur laingana Kuki lamhen besungu matam sane yasal laktuna phajin punsin haudabadagi makhoina state laingakta tainaba ngamdraga laiminarakliba micham mayam maru ena Meitei da onsindun nongmai kapsilakpa amadi yum kaya mai thadoktuna Meitei gi khongun muthatnarakpa honarakpata natana Meitei gi laisang kaya busu thugaiduna manghanta khaliba asi yamna aksina lawi thadoksing asi punsida mukhanna kawroidaba ngaktani haina Churachandpurgi khuga tampakta gi lanjenakliba pochang bom rasmohon na phungdorakli mahakna hai haukiba me ahum da Churachandpur da peace rally satkiba numit adugi dagi hauna Kuki lamhen basingna police commando singna nungna thajinba amadi nauri kapsintuna irang horakibani Churachandpur gi forest bit office phaw mai thadokna manghan takhan ki rally asigi mangoina chief minister n Birenna sanga naba thawrang toramba open gym gi pochai sing phaw thugaiduna mai thadokpagi irang asi tapna chawkhalakibani masidana tana Churachandpur gi hanadagi lerakiba police commando sing khangaudana withdraw tawthokibadagi makhoina amuk henna inot hapkatuna Kuki sing pusinna bahoraki mahakna makata na hai ayhak isama khuga tampakta lairakpa chahi kun helaklabani hana business masa tawrombadagi tokthok halaga cheki yum sabagi sinphamda mai onsinduna mystery oiraktuna miyamgi yum kai sabagi thabuk tawrokhibani ichanupi ichanupa amaga leire peace rally eduga mari leinana irang khari thorakadra haibagi wafam ngang na bataki adubu ka hena sawu irang thokloi khanduna mahusagumna ayhak yum sabasatki adubu numit adudagi angang sing school suti thokkibadagi satnakide yum sabasatluraga halakpada irang khara thorakadaba manki maram aduna numidang chak adu numit tadringaida thonglaga isa singapuna saminaki numidang pung nipan makhairom tarakpadadi ekhoina leirakliba khuga tampak maktada Kuki masa tram ngarom amadi nauri paituna laglaga Meitei yum singde attack toba horakpadagi ayhak isa su thoroktuna ekhoi taramukna thingduna Kuki masa sing adu tan khaiki adu bu thaudok adugi matungdadi makhoina nongmai paituna amuk anna lakpadagi atopa bombai leitaduna maning hanba takhi khuga tampak hairiba Meitei gi khul asi Kuki singi khulga thangnana laibani khul asigi mataite leiba Meitei gi yum khara mai thaba horaki adubu ayhak Kuki gi yumda asanman piraga leibana thoidokna singnadabadagi ahing adum tumkhi nongalakpadadi ayhaki loinabi kerelin gi mama manembokna phone toroktuna Meitei sing chen na khre na khoidi chen na dribra hanglaki thangnaba Meitei gi khulsingde leiba miyoi singsu mayum solon sinalaga chen kibadagi kanamata leiram khide film aduda ge khoisu pot chai khara puraga lambi de thorakpada Assam Rifles na Lalhouba laklambada ki lanai miyoi amagi ising honba diai tata amada ayhak ki imung ki miyoi sing tunglaga Assam Rifles ki
garina mamang amusung maningda chatlaga thoraki khara chatlagadi kuki nupa nupi mayamne lambi thingjinduna thamlambadagi chatpa yadaduna phana kuina panduna laiki phibam aduda Assam Rifles na siren khongbaga loina nongmai maru khara blank fire tawduna lambi thinglamliba kuki sing adu tankhaina ba mulaki tuibong yorakpada ikhui gari mamang tu nongmai macha amusung asangba paiba kuki anina amuk suthatki maduda su Assam Rifles na tanthok laga laktuna Surasanpur ki news secretary office manungda ikhui bu pusinduna thamki hairi Manipuri lengak leidabadawna tawrakpadagi luk kayana khongjing pareng lauthokre ngasi pauna amasung thangal kaithen yauna khoirambal kaithen sintha lepkani AR sing chathok chasin tawba thingkre September ahum phawba employee singi lengak ki thabuk tawroidabani September ahum dagi kunga mathoi phawba amuba September oigani haina phambaine lauthokre ngasi Assam Rifles ki mayokta akanba khongjing changsin gani committee Haurak pamari makung sengdaba kuki jo purup ki lamhen tumhen ba kharga makoi khulai paiba militant sing na Manipur gi apun bangam khai gi saruk tagi machet ama paklaga tongan ba administration laugani haina union lainga ka talaga state asigi ngam khai ka heloi haiduna phaigak phaina khongthang ka da ngaklak liba yel hongmi Meitei sing da wasanduna me hum dagi sathrak liba hingsa e tambagi tamthireba lan asing asi numit chamaga kungani thoini sujilaga phawba de India lainga na maru oina Manipuri lainga na khamna ba thagut lauklak taba amati state lainga leitaba dauna tawrakpadagi phibam ama oiraga tongan ba lup sing na pen daba phongdok tuna khongjing pareng changsin na ba lauthokkiba ga loina na khudak tagi changsin ba hobasu yaure han bada Manipur gi puari ga saguna rapatana tana malem da ani suba leitraba nupi ngakta gi khoiram ban ima kaithen da ngasi pangthok ki pawgi mefam amada kaithen phambi huirem binodani na hai ngarang mak naran saina da thokliba bom tha tharakliba isa sing na siriba asi mama ai khoina thamoi sokna nungai taba phongdok pa oina hayeng pauna amasung thangal kaithen nagampan amasung report paring yauna khoiram ban ima kaithen mari mak sin thale pagi khongjing changsin gani kaithen mari gi porfam phambising na leba ki isu khudimak ta saruk yaduna lagli hojik phawba leptriba lan asi lephallu haiba sisu kaithen mari gi nupi sing na lengak ta takna duna lagli bani maram asna Manipur amasung India lengak na athuba matam da lan asi loisinna ba hona gada bani thabuk asi karigum balengak na paikhalak taba tarbadi kaithen phambi mama sing su tuminna laithokloi hojik loijing loya da leiriba isa sing amadi miyam na wariba loidana khulngak na bagi damak lawriba thodang sing asi Manipur lengak na khangdabagumna leirakliba si khangadabani lengak mathu pangthokadabani hojik isa kaya sirabani asok apan kaya nangnabani masida karigi damak lengak na mathu tawdribano hangki ani suba committee on protest against Assam Rifles ki athuba mifam pangthokibaga loinana mifam asina lawkiba warek ki matung ina people's disobedience movement haiba khongjing ama khudak tagi sangsin ba hokre khongjing asi thasi gi ahum phawba sa thagani haina committee asi gi maikei dagi su pamising de lauthokre ngasi uripok khoistam likai community hall de pangthoki pawgi mifam committee asi gi member bidia mayang na bamna hai khongjing asi ngasi dagi hauraga thasi gi ahum phawba sa thagani constitutional na piba ya bagi matung ina pangthokpa assembly gi mifam haibasi miyam na khawrang na ngainar khibani adubu supna tagi minute taragani thoi khaktamak phamlaga assembly gi miyam bu phagi ta hankiba amadi asidi maira paibasing ni yaning de constitution na piriba law thugairak pona constitution asibu thugaire ekoina ekoigi mathak ta lokholak pa thabuk oina constitution na piriba ekoi injury haibagi khongjang chengsilagani haiki lebak asigi force am oiriba paramilitary Assam Rifles chathok chasin tawbada khudak tagi athingba thamle makoi chalhalloi makoina relief camp sing da tangai phadana changba polam sing pirak labasu lawroi dabani karigumba relief camp sing da lawram labadi madu thorakpa phafatagi teksak masa masana pugadabani civic action program oirabasu miyam yaudabana wareb law bani haiki lenga ki thabuk tawriba employees sing nasu makoi gi loisangi thabuk thawram amata pangthok peyaroi khongjing aside employees sing nasu sagot pigadabani employees sing na sathok sasin tawbada identity card sing yengani adum oina media electricity water supply solid waste management amasung medical ki oina di khongjing asida council loi haiki magna makhata na hai hojik Manipur gi yamna luraklaba maru oina Meitei Puruk ki damakta section gadaba matamni ngasi Surasanpur de release ki badu da makoina hairiba sing adu gi damakta aikoi section daba yade Kuki sing na makoi da Myanmar dagi amadi Asia gi lebak sing da mating pangi hairi Meitei kaphan gani adu ga lam asi Kuki gi lam khaktani haina su phongdok naki makoina Meitei thengnarabadi aikoi makoina Meitei thengnarabadi aikoina makoi gi makok sing chai hengani haina su Kuki sing na phongdoki Meitei nupi sing lawra sina ni mumung da sinagani amasung minai o hengani Meitei gi makok thiba laglagani lukha thagani haina phawbu isai saktuna satkiba sing du aikoina
ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯆꯦꯛꯁꯤꯟꯗꯕ ꯌꯥꯗ꯭ꯔꯕ ꯃꯇꯝ ꯑꯃꯅꯤ ꯍꯥꯏꯈꯤ꯫ ꯑꯍꯨꯝꯁꯨꯕ ꯂꯥꯛꯂꯤꯕ ꯊꯥ ꯑꯁꯤꯒꯤ 3 ꯐꯥꯎꯕ ꯑꯃꯨꯕ ꯁꯦꯞꯇꯦꯝꯕꯔ ꯕ꯭ꯂꯦꯛ ꯁꯦꯞꯇꯦꯝꯕꯔ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯐꯝꯕꯩꯅ ꯂꯥꯎꯊꯣꯛꯄꯒ ꯂꯣꯏꯅꯅ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯛꯄ ꯈꯣꯡꯖꯪꯁꯤꯡꯗꯁꯨ ꯃꯤꯌꯥꯝꯅ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯅ ꯐꯝꯕꯩꯒꯤ ꯋꯥꯉꯥꯡꯂꯣꯏ ꯅꯤꯡꯊꯧꯖꯥ ꯂꯥꯟꯆꯥꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯉꯁꯤ ꯅꯨꯡꯊꯤꯜ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯍꯩꯔꯣꯛ ꯄꯥꯔꯠ 2ꯒꯤ ꯎꯃꯪ ꯂꯩꯀꯣꯜꯗ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝꯗ ꯃꯍꯥꯛꯅ ꯍꯥꯏ ꯆꯍꯤ ꯑꯁꯤꯒꯤ ꯃꯦ 3ꯗꯒꯤ ꯍꯧꯔꯛꯇꯨꯅ ꯀꯨꯀꯤꯁꯤꯡꯅ ꯂꯥꯟꯗꯥꯔꯛꯈꯤꯕ ꯃꯤꯇꯩ ꯃꯤꯆꯝ ꯀꯌꯥ ꯂꯥꯟꯖꯤꯟꯅꯈꯤꯕꯒꯤ ꯊꯧꯗꯣꯛ ꯑꯁꯤ ꯁꯦꯞꯇꯦꯝꯕꯔ 3ꯗꯒꯤ ꯃꯔꯤ ꯃꯄꯨꯡ ꯐꯥꯔꯛꯄꯒ ꯂꯣꯏꯅꯅ ꯊꯥ ꯑꯁꯤ 19 ꯑꯁꯤ ꯑꯗꯨꯉꯩ ꯀꯨꯝꯖꯥ 1997ꯗ ꯃꯅꯤꯄꯨꯔꯒꯤ ꯃꯁꯥꯒꯤ ꯑꯦꯁꯦꯝꯕ꯭ꯂꯤ ꯚꯤꯗꯤꯑꯣꯁꯤ ꯌꯦꯡꯕꯤꯕꯒꯤꯗꯃꯛꯇ ꯑꯃꯨꯛ ꯍꯟꯅ ꯊꯥꯒꯠꯆꯔꯤ꯫ ꯑꯅꯧꯕ ꯑꯞꯗꯦꯠꯀꯤꯗꯃꯛꯇ ꯅꯨꯡꯁꯤꯕꯤꯗꯨꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ꯫ ꯊꯦꯡꯛ ꯌꯨ꯫